Hello, Pita bro. ꯇꯥꯗꯦ ꯑꯝꯇ ꯀꯧꯕꯤꯔꯛꯀꯅꯣ ꯑꯩꯉꯣꯟꯗ 예, 근데 이디 거우니디 거우니. 비야, 쿠모우시. ꯇꯥꯅꯤꯡꯗꯤꯌꯦ ꯑꯩ ꯀꯩꯝꯇ ꯈꯨꯝꯃꯣꯏ ꯁꯨꯛꯈꯨꯝ ꯍꯦꯛ ꯈꯨꯝꯃꯣꯏ ꯀꯧꯅꯤꯡꯉ ꯀꯧꯖꯧ 아이, 아수마이가 하이마시. 세바, 쿠모우. 비야, 아이는 Pita bro. ꯈꯨꯝꯃꯣꯏ ꯇꯥꯕ꯭ꯔꯣ ꯀꯥꯏꯅ ꯉꯁꯥꯏꯗꯒꯤ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯄꯁꯤꯗꯅ ꯌꯨꯒ ꯊꯛꯆꯤꯜꯂꯒ ꯍꯜꯂꯛꯑꯗꯅ ꯑꯗꯨꯒ ꯏꯁ ꯄꯤ ꯀꯥꯏꯅ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯑꯩ 헤이마. 비야, 아이도 이만한부기 마짜기 소스티 웨브드다. 빠이디아드는 그렇다더니 미 푸응 아우디 나대바. ꯍꯣꯏ ꯉꯥꯎꯗ꯭ꯔꯦ ꯌꯥꯝ ꯉꯥꯎꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯣꯏꯔꯝꯅꯤ ꯅꯔꯣꯜ ꯏꯔꯣꯜ ꯊꯥꯏꯃꯥꯏ ꯑꯣꯜꯂꯤꯗꯣ ꯇꯥꯃꯣ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯀꯧꯔꯛꯀꯅꯣ ꯍꯥꯏꯁꯤꯅꯤ 후스, 누디 야데해. 아이디 거우니나. 비야, 눅시비야. 세, 따모나 레바. 마뚱은 나오가 암탁자라로. 나시디 따모 카를 나오리. 어드나 눅시바 와리오인 샤시과. ꯍꯣ ꯁꯥꯍꯧꯔꯣ ꯅꯇꯣꯝꯇ ꯍꯦꯛ ꯁꯥ ꯋꯥꯔꯤꯗꯣ ꯑꯁꯤꯕꯨ ꯍꯌꯦꯡꯋꯥꯏ ꯅꯅꯥꯛꯇꯒ ꯂꯩꯔꯗꯤ ꯇꯥꯃꯣ ꯑꯩ ꯌꯥꯝ ꯋꯥꯗꯧꯔꯤ ꯅꯪ ꯁꯦꯟꯅꯕꯗ 이스. ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯌꯨꯒ ꯑꯝ ꯊꯛꯄꯤꯔꯣꯏꯗ. 이뚜기 눅시비 ꯁꯛꯇꯝꯗꯣ ꯍꯣꯏꯅ ꯌꯦꯡꯗꯣꯏꯅꯤ. ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯌꯥꯝ ꯐꯖꯅ ꯍꯥꯏꯅꯕꯤꯔꯅꯤ ꯑꯙꯥ ꯃꯣꯔꯥ ꯑꯣꯟꯈ꯭ꯔꯦꯅ ꯃꯥꯏ ꯍꯥꯏꯅꯖꯔꯁꯅꯤ 하이닝 하이저스누에 모알로디. 이뚜 ꯌꯦꯡꯖꯕꯅꯤ ꯀꯩꯅꯣ. ꯅꯪ ꯃꯊꯧꯔꯣ. ꯑꯁ ꯑꯣꯟꯊꯣꯛꯄ ꯅꯨꯄꯥ ꯍꯥꯏꯗꯨꯅꯤ ꯋꯥꯗꯧꯔꯤꯗ ꯂꯣꯏꯅꯕ ꯇꯥꯃꯣ ꯅꯪꯁꯦ ꯑꯩꯗꯤ